ꯀꯩꯗꯧꯔꯕ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯩꯅ ꯅꯣꯛꯄꯗ ꯃꯥꯗ ꯅꯣꯛꯁꯜꯂꯦ ꯃꯃꯥꯒ ꯑꯕꯦꯝꯃꯒ ꯉꯥꯏꯕ ꯋꯥꯔꯕ ꯀꯣ ꯉꯥꯏꯕ ꯋꯥꯔꯕ ꯋꯥꯗꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯂꯣꯏꯔꯦ ꯔꯦꯟꯗꯔ ꯇꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯁꯟꯗꯦꯅꯦ ꯃꯈꯥ ꯇꯥꯔꯛꯄ ꯅꯨꯃꯤꯠꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯞꯂꯣꯗ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯣꯞꯄꯤꯡ ꯆꯠꯇꯣꯏꯅꯦ ꯑꯕꯦꯝꯃꯒ ꯀꯣ ꯀꯥꯏꯗ ꯑꯗꯨꯝ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤꯀꯣ ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯃꯃꯥꯡꯒꯤ ꯁꯟꯗꯦꯗꯒꯤ ꯍꯧꯔꯒ ꯑꯩꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯁꯟꯗे ꯈꯨꯗꯤꯡ ꯁꯥꯟꯅꯖꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅꯁꯨ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯨ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯁꯣꯞꯄꯤꯡꯁꯨ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯁꯨ ꯑꯃꯨꯛ ꯆꯠꯇꯣꯏꯕ ꯔꯦꯟꯗꯔ ꯇꯧꯅꯕ ꯊꯅꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯦ ꯊꯣꯛꯑꯅꯤ ꯑꯗꯣ ꯈꯤꯇꯪꯗꯤ ꯗꯥꯎꯠꯇꯤ ꯈꯤꯇꯪ ꯂꯩꯀꯣ ꯆꯠꯇꯣꯏꯕ ꯗꯨꯀꯥꯟ ꯊꯣꯡ ꯍꯥꯡꯒꯅꯤ ꯍꯥꯏꯕꯁꯦ ꯗꯥꯎꯠ ꯈꯤꯇꯪ ꯂꯩ ꯑꯗꯣ ꯆꯦꯛ ꯇꯧꯔꯁꯤ ꯅꯪꯒꯤꯗꯨꯕꯣ ꯁ꯭ꯄꯦꯁꯇ ꯄꯥꯏꯅꯕꯔꯣ ꯅꯪ ꯇꯨꯄꯤꯗ ꯌꯥꯝ ꯐꯖꯩꯌꯦ ꯌꯥ ꯕꯕꯥ ꯑꯩꯒꯤ ꯒꯥꯔꯤꯁꯦ ꯑꯣꯏꯅ ꯇꯣꯡꯉꯁꯤꯀꯣ ꯉꯁꯤꯗꯤ ꯕꯕꯥ ꯑꯩ ꯍꯧꯔꯛ ꯀꯩ ꯍꯥꯏꯕꯅꯣ ꯄꯥꯕꯨꯡ ꯆꯥꯏ ꯒꯥꯔꯤꯁꯦ ꯑꯣꯏꯅ ꯇꯣꯡꯉꯁꯤ ꯉꯁꯤꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯔꯝꯃꯤꯁꯦ 2020ꯁꯦ ꯃꯃꯥꯡꯒꯤ ꯑꯩ ꯄꯨꯔꯥ ꯋꯦꯠ ꯒꯦꯟ ꯇꯧꯋꯦ 10 kg ꯃꯨꯛ ꯒꯦꯟ ꯇꯧꯋꯦ ꯑꯩ ꯖꯤꯝ ꯆꯠꯄ ꯍꯧꯔꯝꯃꯒ ꯑꯩ ꯋꯦꯠꯁꯦ ꯐꯅꯌꯥꯝ ꯂꯣꯁ ꯇꯧꯔꯀꯥꯟꯗꯀꯣ ꯖꯤꯝ ꯆꯠꯄ ꯂꯦꯞꯄꯗꯒꯤ ꯑꯗꯨꯒ ꯆꯥꯕꯁꯨ ꯉꯍꯥꯟꯈꯩ ꯆꯥꯔꯨꯗꯕꯅꯤꯅ ꯄꯪꯆꯥ ꯆꯥꯁꯟꯕꯀꯣ ꯍꯥꯎ ꯈꯜꯂ ꯄꯨꯔꯥ ꯋꯦꯠ ꯒꯦꯟ ꯇꯧꯋꯦ ꯗ꯭ꯔꯦꯁ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯃꯥꯏ ꯖꯒꯥꯗꯤ ꯂꯣꯜꯂꯦ ꯊꯥꯡꯃꯩꯕꯟ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯍꯦꯛ ꯃꯅꯤꯡꯗꯣ ꯑꯗꯥꯏꯗꯤ ꯂꯣꯜꯂꯦ ꯑꯗꯣ ꯃꯥꯝꯁꯤ ꯃꯣꯜ ꯀꯩꯀꯥ ꯍꯥꯡ ꯆꯠꯂ ꯑꯗꯣꯝꯗꯣꯡ ꯆꯠꯂ ꯌꯦꯡꯁꯤ ꯁꯣꯝ ꯁꯥꯏꯠꯁꯤꯗ ꯁꯤꯁꯦ ꯅꯣ ꯄꯥꯔꯀꯤꯡ ꯍꯥꯏꯔꯣ ꯍꯥꯡꯕ ꯃꯥꯜꯂꯦ ꯌꯦꯡꯉꯨꯔꯁꯤ ꯍꯥꯡꯕꯗꯤ ꯃꯥꯜꯂꯦꯗꯣ ꯌꯥ ꯂꯥꯛꯑꯣ ꯃꯄꯥ ꯄꯨꯝꯊꯣꯛꯈꯤꯁꯦ ꯌꯥ ꯃꯥ ꯆꯠꯁꯜꯂꯤꯁꯦ ꯑꯁꯤꯗ ꯆꯪꯗꯣꯏꯅꯤꯗꯣ ꯑꯁꯤꯗ ꯒꯥꯔꯤ ꯌꯦꯡꯉꯨꯀꯣ ꯆꯠꯊꯕꯤ ꯅꯪꯁꯦ ꯍꯛꯇꯤ ꯍꯛꯏꯍꯦ ꯀꯣ ꯑꯗꯩ ꯍꯪ ꯌꯦꯡꯉꯁꯤꯀꯣ ꯃꯥ ꯆꯪꯗꯣꯏꯅꯤ ꯑꯩꯁꯨ ꯃꯥꯒꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯣꯝꯗ ꯃꯃꯥꯒꯤ ꯐꯤꯔꯣꯟ ꯌꯥꯎꯔꯤꯕ ꯌꯦꯡꯁꯤ ꯂꯥꯎ ꯄꯥꯝꯕ꯭ꯔꯁꯦ ꯁꯤꯝꯕ ꯂꯤꯠꯀꯦꯔꯅ ꯌꯦꯁ ꯁ꯭ꯀ꯭ꯔꯣꯂꯔ ꯍꯥꯏꯗꯥꯏꯅꯦ ꯁ꯭ꯀ꯭ꯔꯣꯂꯔꯗꯣ ꯂꯩꯗꯤ ꯌꯥꯗ꯭ꯔꯦ ꯆꯠꯊꯕꯤ ꯅꯪ ꯐꯛꯃꯟ ꯂꯥꯝꯃꯝꯈ꯭ꯔꯦ ꯃꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯃꯃꯥꯅ ꯅꯪ ꯂꯧꯕ ꯌꯥꯝ ꯁꯥꯕꯅꯦ ꯑꯗꯣ ꯑꯩꯉꯣꯟꯗꯅꯦ ꯋꯥꯈꯜꯁꯦ ꯃꯄꯥꯡꯒ ꯑꯗꯨꯝ ꯀꯣꯏ ꯆꯠꯂꯤ ꯌꯥꯝ ꯐꯩ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯏ ꯇꯥꯏꯃꯤꯡꯁꯦ ꯃꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯍꯥꯏꯕ ꯁꯣꯞꯄꯤꯡ ꯇꯧꯕ ꯃꯤ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯑꯕ ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯁꯤꯒꯤ ꯃꯣꯜꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪꯒꯤ ꯇꯥꯏꯞꯅꯦꯁꯦ ꯀꯩꯀꯩ ꯏꯟꯅꯗ꯭ꯔꯦ ꯁꯤꯗꯗꯤ ꯀ꯭ꯂꯣꯁ ꯑꯩꯁꯨ ꯌꯥꯎ ꯍꯥꯡꯉꯝꯃꯨꯀꯣ ꯃꯊꯟꯇ ꯍꯥꯡꯉ ꯆꯪꯒꯦꯕ ꯇꯥꯗꯣꯔꯦ ꯆꯪꯉ 와 ꯌꯦꯡꯉꯣ ꯖꯥꯊꯕꯤꯁꯤꯗꯤ ꯌꯦꯡꯉꯣ ꯁꯤꯃꯤꯡꯖꯦꯟꯁꯦ ꯄꯥꯝꯕ꯭ꯔꯣ 야 ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯛꯇ ꯑꯩ ꯌꯦꯡ ꯂꯩꯔꯦꯕ ꯍꯣꯏ ꯅꯪ ꯇꯦꯛꯄ ꯇꯥꯔꯦ ꯅꯦ ꯀꯧꯔꯦ 울어봐 우리 야. 야. 봐 시기 장난하지? 대박네. 와우, 버데이시디 와우. 그런 게 대한 부자이고. 시 드레싱. 시제 부자이 레이원을 해보내봐. 아니, 오늘 싸드래. 라스 레이드래. 스톡 로이브 타이밍이 락고 있니? 로이디. 뭐가 로이디? ꯆꯠꯂꯁꯤ ꯀꯩ ꯀꯞꯄꯤꯅꯣ ꯇꯨꯝꯅꯤꯡꯉꯕꯣ ꯅꯪ ꯃꯥꯏꯁꯦ ꯃꯃꯥꯅ ꯄꯩꯁꯥ ꯄꯤꯍꯜꯂꯦ ꯀꯞꯄꯤꯔ ꯅꯪꯒꯤ ꯃꯃꯥꯅ ꯄꯤꯖꯦ ꯀꯞꯄꯤꯔ ꯍꯜꯂꯁꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯒꯦ ꯆꯠꯄ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ
ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯦꯁ ꯌꯨꯖꯨꯑꯦꯜ ꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯥꯅ ꯂꯩꯒꯦ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯥꯅ ꯂꯩꯒꯦ ꯈꯜꯂꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯗꯨꯀꯥꯟ ꯑꯇꯣꯞꯄ ꯍꯥꯡꯕ꯭ꯔꯥꯅ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯁ꯭ꯋꯥꯏꯁꯦ ꯁ꯭ꯋꯥꯏꯐꯥꯎꯇꯤ ꯑꯝꯇ ꯍꯥꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯎꯅꯥ ꯕꯖꯥꯔ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯒ ꯍꯥꯡꯗꯦ ꯌꯦꯡꯉꯨꯔꯁꯤ ꯇꯣ ꯂꯣꯜꯂꯦ ꯇꯧꯕꯤꯕ ꯑꯁꯣꯝꯗ ꯐꯥꯎꯕ ꯌꯦꯡꯉꯨꯔꯁꯤ bad luck lôi luôn lên nó mà ai thì good luck nè mà mai bad luck rồi đó ಅದು ಐ ngasi ꯂꯩꯔꯣꯏꯒꯦ ꯗꯨꯀꯥꯟ ꯌꯥꯝ ꯍꯥꯡꯗꯕ ꯅꯨꯃꯤꯠꯇ ꯂꯩꯕꯁꯦ ꯄꯣꯠ ꯑꯐꯕ ꯈꯟꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯐꯪꯗꯕꯅꯦꯕ ꯌꯧꯔꯦ ꯂꯥꯛꯑꯣ ꯌꯧꯔꯦ ꯂꯥꯛꯑꯣ ꯅꯪ ꯃꯃꯥꯏ ꯃꯤꯆꯪ ꯆꯪꯕ ꯇꯧꯏꯕꯅ ꯃꯃꯥꯏ ꯃꯤꯆꯪꯒ ꯆꯪꯒꯅ ꯃꯃꯥ ꯄꯩꯁꯥ ꯄꯤꯗꯧꯔꯦ ꯀꯛꯁꯟꯅꯗꯅ ꯌꯧꯔꯦ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯑꯞꯂꯣꯗ ꯇꯧꯔꯤ ꯉꯁꯥꯏ ꯔꯦꯟꯗꯔ ꯇꯧꯔꯝꯕꯗꯣ ꯂꯣꯏꯔꯝꯃꯦ ꯑꯗꯨꯒ 77% ꯑꯞꯂꯣꯗ ꯇꯧꯔꯤ ꯍꯧꯖꯤꯛ ꯁꯤ ꯑꯞꯂꯣꯗ ꯇꯧꯔꯝꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯦ very important ꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦ ꯁꯥꯟꯅꯕꯗ ꯍꯧꯖꯤꯛꯀꯥꯟ ꯌꯥꯔꯦ ꯊꯣꯛꯂꯛꯑꯣ ꯀꯣꯏꯕ ꯆꯠꯇ꯭ꯔꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯣꯏꯕꯗꯤ ꯅꯨꯡꯗꯥꯡꯗ ꯍꯧꯖꯤꯛ ꯁꯤ ꯑꯩ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯂꯣꯏꯔ ꯆꯠꯇꯣꯏꯅꯦ ꯐꯖꯔꯦ ꯁꯤꯒꯤ ꯍꯣꯟꯗꯥ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯁꯤꯁꯇꯦꯝ ꯈꯨꯅꯨꯡꯉꯥꯏꯁꯦ ꯌꯦꯡꯉꯣ ꯑꯁ ꯑꯔꯣꯏꯕꯤ ꯅꯨꯡꯉꯥꯏ ꯑꯩ ꯏꯃꯥꯟꯅꯕ ꯑꯃ ꯉꯥꯏꯔꯤꯕ ꯁꯥꯟꯅꯃꯤꯟꯅꯅꯕ ꯃꯥ ꯉꯥꯏꯔꯤ ꯃꯥ ꯊꯣꯛꯂꯒ ꯆꯠꯇꯣꯏꯅꯤ ꯑꯁꯅꯤ ꯃꯥ ꯂꯥꯛꯑꯦ ꯑꯗꯨꯗꯩ ꯆꯠꯂꯅꯤ ꯌꯧꯔꯦ ꯑꯗꯨꯗꯩꯗꯤ ꯃꯤ ꯉꯥꯏ ꯂꯩꯔꯝꯃꯦ ꯑꯁ ꯇꯥꯈ꯭ꯔꯦ ꯐꯣꯟꯒ ꯂꯣꯏ ꯀꯦꯟꯈ꯭ꯔꯦ ꯍꯥꯞꯄꯦꯟ ꯑꯣꯜꯂꯤꯁꯦ ꯃꯃꯥꯡ ꯁꯟꯗꯦ ꯁꯥꯟꯅꯕꯗꯣ ꯃꯁꯜ ꯄꯦꯟꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯔꯝ ꯑꯞ ꯑꯃ ꯍꯥꯟꯅ ꯆꯦꯟꯊꯣꯛꯀꯦ ꯅꯠꯇ꯭ꯔꯗꯤ ꯑꯁ ꯍꯟꯗꯛꯇꯤ ꯁꯣꯏ ꯃꯁꯜ ꯄꯦꯟ ꯇꯧꯗꯧ ꯃꯥꯜꯂꯦꯕ ꯂꯩꯔꯦ ꯁꯤꯗꯤ ꯃꯥ ꯑꯩꯈꯣꯏꯅ ꯁꯤ ꯂꯩꯔꯕꯗꯣ ꯃꯥ ꯌꯧꯗꯕ ꯃꯥꯅ ꯂꯩꯔꯦ ꯍꯥꯏꯖꯤꯜꯂꯛꯏꯅꯦꯕ ꯃꯃꯥ ꯃꯆꯥ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯧꯔꯛꯑꯒꯦ ꯃꯈꯣꯏ ꯁꯥꯟꯅꯔꯤ ꯑꯗꯩ ꯍꯜꯂꯅꯤ ꯌꯥꯗ꯭ꯔꯦ ꯍꯨꯃꯥꯡ ꯐꯖꯅ ꯇꯥꯏ ꯋꯥꯟ ꯑꯣꯐ ꯗ ꯕꯦꯁ ꯇꯥꯔꯦ ꯍꯨꯃꯥꯡ ꯇꯥꯍꯟꯅꯕ ꯁꯤꯒꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯁꯤꯅ ꯑꯣꯀꯦ ꯀꯞꯄ ꯏꯆꯥ ꯊꯣꯏꯕꯤ ꯀꯞꯄ ꯉꯥ ꯊꯣꯡꯕꯁꯤꯅ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯑꯗꯨꯒ ꯃꯅꯝꯒ ꯑꯔꯣꯏꯕꯤ ꯅꯨꯡꯁꯤꯔꯀꯥꯟꯗ ꯉꯁꯤ ꯆꯥꯔꯔꯣꯏ ꯚꯦꯔꯤ ꯅꯥꯏꯁ ꯑꯩ ꯅꯦꯅꯦ ꯕꯦꯝꯃꯒ ꯂꯩꯔꯝꯃꯨꯀꯣ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯀꯞꯀꯅꯨ bye 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 tu Bye bye. bye bye ꯌꯥꯝ ꯈꯪꯕꯩ ꯇꯥꯏꯞꯇ ꯅꯤꯡꯉꯥꯏꯒꯗꯧ ꯃꯥꯟꯗ꯭ꯔꯥ ꯃꯃꯥꯁꯤ ꯂꯩꯇ ꯃꯃꯥ ꯀꯦꯕ ꯂꯣꯏꯈ꯭ꯔꯦ ꯅꯦꯝꯕꯦꯝꯗ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯕꯤꯒꯅꯨꯀꯣ ꯅꯪ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯕꯤꯒꯅꯨꯀꯣ ꯄꯝꯃꯁꯨ ꯀꯞꯄꯥꯟꯗ ꯌꯧꯔꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯆꯠꯇꯣꯏꯕ ꯄꯄꯥ ꯀꯗꯔꯅꯤ ꯅꯣꯛꯁꯨ ꯅꯣꯛꯏꯌꯦꯗꯣ ꯅꯣꯛꯁꯨ ꯅꯣꯛꯏꯌꯦ ꯃꯥꯏꯁꯤꯗ ꯅꯣꯛꯄ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯅꯪꯗꯣ already late ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯥ ꯂꯣꯏꯗ꯭ꯔꯤ bye 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 ꯊꯨꯅ ꯍꯜꯂꯛꯀꯦꯀꯣ ꯆꯠꯁꯤ ꯁꯤ ꯂꯨꯝꯁꯨ ꯂꯨꯝꯃꯅꯤ ꯁꯤꯅ ꯐꯔꯦ ꯆꯠꯁꯤ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ bye bye ꯍꯣꯏ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯁꯤꯁꯨ ꯉꯁꯥꯏꯗꯩ ꯆꯥꯔꯖ ꯇꯧꯕꯩ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯃꯨꯛ ꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ I hope you all enjoyed your Sunday. Bye bye. Mana mu ida hema. Sidi kay dora ba? Tibu sumay na pay bro.
니네도 까렌다 너희는 까렌 다 지금 엄마 로이 파투이 very good